Manipur Police Control Room dagi Thadorakpa Cherol amada haukiba pung kunmari asida mafang kharada yaningdabagi khongjang changchin kiba natana mapung oina pamdaba thodok sing thokiba leite haire. Security Force singna sing amadi tamda thiba humbagi thabak chathabada Chuachampur District ke Dampi Range da bunker ani thugaiba ngamkhre. National Highway 37 amadi National Highway aneda lamdam asigi tangai fadaba nomada sangraba yadaba polampoba gari chaniga kunnipan amadi chamaga Humbudra humdoi hairiba lambi asida apanba yaudana pusilakhe. Makhatana pochai pusilaknaba khudong thiningai oiba mafang kaya dasu security force na akanba section tharang lokhatke. Manipur gi district punamakta pamdaba thodok thoktanabagi damak punna checkpoint chamaga kunthra tarukta achat awok sing check tawada singnaba sing amasong tamda punna mioi chaniga kunnipan fagatuna wahongpang sathake haire. Miyamna semjin sajinba video amadi aranba pauda thajabiganu amasung achumba asengba E-Pao khangbi ninglabasu mobile number 9233522822 da call tawiraktuna khangbiba yagani. Loinana lakhiba khusu khulai singsu atuba matamda manaknakpa police station natraga lainga ke security mioi singda sinabiyo hainasu Manipur Police Control Room na Thadorakpa Cherol amada haire.